ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯦ ꯆꯤꯀꯟꯁꯦ ꯀꯦꯖꯤꯗ ꯀꯌꯥ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯥꯅꯔꯤꯕ ꯑꯩꯈꯣꯏꯅ ꯕꯣꯏꯂꯔ ꯆꯥꯅꯔꯤꯕ ꯌꯦꯟꯗꯨ ꯑꯗꯩ ꯑꯇꯣꯞꯄ ꯌꯦꯟꯁꯤꯡꯁꯨ ꯀꯦꯖꯤꯗ ꯀꯌꯥ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯜꯁꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯌꯣꯟꯅꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯡꯅ ꯂꯧꯔ ꯌꯣꯟꯅꯕ ꯃꯐꯝ ꯃꯥꯔꯀꯦꯠ ꯑꯆꯧꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯌꯥ ꯀꯌꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯉꯨꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯨꯄꯥ ꯀꯌꯥ ꯀꯌꯥꯗ ꯂꯧꯕ ꯀꯌꯥ ꯀꯌꯥꯗ ꯇꯧꯕ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯎꯐꯨꯜ ꯃꯌꯥꯝꯁꯤꯅꯀꯣ ꯂꯝꯕꯤꯁꯦ ꯁꯥꯔꯛꯄꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯗꯦꯜꯂꯤꯁꯦ ꯇꯧꯕꯒ ꯁꯥꯕꯒ ꯇꯧꯕꯒ ꯁꯥꯕꯒ ꯌꯦꯡꯕꯤꯌꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣই ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯕꯤꯒ ꯆꯠꯊꯣꯛ ꯂꯥꯛꯐꯝ ꯈꯪꯕꯖꯥꯠꯅꯦ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯆꯠꯄꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯏꯁꯦ ꯗꯦꯜꯂꯤ ꯄꯨꯝꯕꯗ ꯌꯦꯟ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯗꯒꯤꯅꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯀꯦꯖꯤꯗ ꯀꯌꯥ ꯀꯌꯥ ꯄꯤꯔꯤ ꯑꯗꯒꯤ ꯌꯦꯔꯨꯝꯅ ꯄ꯭ꯂꯦꯠꯇ ꯀꯌా ꯀꯌꯥ ꯄꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯕꯣꯏꯂꯔꯗꯨ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯦꯟꯁꯨ ꯃꯌꯥꯝ ꯑꯃ ꯃꯐꯝꯗꯨꯗ ꯁꯄ꯭ꯂꯥꯏ ꯇꯧꯕꯅꯤ ꯑꯗꯣ ꯔꯦꯠ ꯀꯌꯥ ꯀꯌꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯗꯣ ꯃꯐꯝꯁꯤ ꯆꯠꯄ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯕꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯠꯇꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯦꯟꯅ ꯄꯣꯠ ꯇꯥꯡꯕ ꯑꯗꯒꯤ ꯁꯦꯟꯁꯦ ꯀꯌꯥ ꯇꯥꯡꯗꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯥꯡꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯃꯅꯦ ꯍꯥꯏꯕ ꯌꯥꯏ ꯃꯐꯝꯗ ꯆꯠꯂꯒ ꯃꯌꯥꯝꯗ ꯎꯖꯔꯛꯀꯦ ꯃꯤ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯊꯝꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯂꯝꯕꯤꯁꯦ ꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯛꯁꯔꯗꯥꯝ ꯇꯦꯝꯄꯜ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯥꯏꯁꯪꯗꯨꯅꯤ ꯂꯩꯁꯦ ꯑꯛꯁꯔꯗꯥꯝ ꯇꯦꯝꯄꯜ ꯑꯩꯈꯣꯏ ꯗꯦꯜꯂꯤꯒꯤꯀꯣ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯇꯦꯝꯄꯜꯗꯨꯅꯤ ꯍꯥꯏꯔꯤꯕ ꯇꯦꯝꯄꯜꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯆꯥꯎꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯕꯖꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯆꯤꯀꯟ ꯃꯟꯗꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯎꯔꯤꯁꯦ ꯁꯤ ꯆꯤꯀꯟ ꯃꯟꯗꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤ ꯍꯥꯏꯕꯅꯤ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯆꯤꯀꯟꯒꯤꯁꯦꯀꯣ ꯑꯁꯤꯗ ꯄꯥꯏꯔꯤꯕ ꯂꯪꯖꯥ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯌꯦꯡꯉꯣ ꯑꯁꯤꯗ ꯇꯣꯡꯉꯤꯕ ꯂꯪꯖꯥ ꯑꯗꯒꯤ ꯁꯤꯗꯩ ꯄꯥꯏꯔꯤꯕ ꯂꯪꯖꯥ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯌꯥꯝꯗ꯭ꯔꯣ ꯌꯦꯡꯕꯤꯌꯨ ꯑꯥꯗ ꯇꯣꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯇꯣꯡꯉꯤ ꯂꯪꯖꯥ ꯉꯥꯛꯇꯅꯦ ꯌꯦꯡꯕꯤꯌꯨ ꯃꯔꯝ ꯑꯧꯍꯣ ꯑꯁ ꯑꯆꯧ ꯑꯆꯧꯕꯅꯤ ꯃꯤ ꯆꯥꯕ ꯉꯝꯒꯗꯕ ꯂꯪꯖꯥ ꯉꯥꯛꯇꯅꯤ ꯄꯥꯏ ꯃꯌꯥꯝꯁꯦ ꯆꯥꯎꯗ꯭ꯔꯥ ꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯍꯥꯞꯅꯤꯡꯉꯥꯏꯒꯤ ꯄꯣꯔꯛꯄ ꯀꯩꯅꯣꯅꯤ ꯒꯥꯔꯤꯁꯤꯡꯗꯨꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯤ ꯂꯨꯄꯥ ꯀꯌꯥ ꯀꯌꯥ ꯄꯤ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯗꯦꯜꯂꯤ ꯄꯨꯝꯕꯁꯤ ꯊꯥꯗꯣꯔꯛꯄꯅꯦ ꯁꯤ ꯃꯥꯔꯀꯦꯠꯁꯤꯗ ꯂꯥꯛꯏꯁꯦ ꯇꯥꯇꯥ ꯇ꯭ꯔꯛꯇ ꯄꯣꯔꯛꯏꯁꯨ ꯎꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯗꯒꯤ ꯁꯨꯃꯥꯏꯅ ꯄꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯣꯔꯛꯑꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯌꯣꯟꯗꯣꯏꯅꯤ ꯃꯌꯥꯝꯗ ꯁꯤ ꯀꯩꯅꯣꯅꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯄꯨꯝꯕꯗ ꯁꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯁꯤꯗꯒꯤ ꯌꯥꯝꯅ
ขั้นมาขั้นกี่เย็นสปายตัวไว้ตาเย็นสิลักเก็ตตัวนะअपनी भाषा में मजा आता है हाँ दूसरा बंदा देखेगा तुम्हारा हाँ मेरे को भी ले लो अपने हाँ हाँ सीधा कोई ये कस्टमर ने माजू चैनल हांग बजा ने माजू माजू चैनल हांगे नहीं वांदा है सीधा आइना माजू सीधा वीडियो नंबर लाम बजा ने अच्छा कैसा रहा यहाँ पे बहुत अच्छा है यहाँ का चिकन सस्ता है हाँ सस्ता है यहाँ पे मैंने दूसरा दुकान से लिया था केजी में 110 बोल रहा है सेम है सिने में हम माजू येन लाइबा लाम बने सीधा कोई भैया सिना कोई सेम हाँ पीस करो और दुकान पे बाहर 240-60 रुपए बेच रहे हैं हाँ केजी पर केजी हाँ क्या पड़ता है 150 रुपए केजी सी माना हाई से अतोपा दुकान ददी सानी हमबू 260 240 280 मा योले अदो खोइने सिदगी लौ तारगदी सुपनगी लुपा चाम तरा केजी ने अदो मैम सिदा चाम तरा से 110 से अप डाउन नि मार्केट से अप डाउन तो मतुंग रेट से समाय लै हाइबने मोइन हाइबसे अदो बाइने सिदा लाइबे मरम कैगिनो हाइरगा रेट से अमतंग खंगतोंग बको मार्केट तो कमाई लगे हैं अखोइना चारी से येन से केजी दा लुपा चान्नी गा हमबू दा चाय बे येन से केजी दा सिदा थेंनाबा अखोइगी कनो से कस्टमर से मासे कोइबा लाखपने अदो मागी ममिंग मथा अदगी मासे सिदा कोइबा लाखपस्ता माने हम इंटरेस्ट ओइबा हाइदारे माजु येन से की मतंग दा हंगजे बे आपका क्या नाम है मेरा नाम लक्की है लक्की कहाँ का रहने वाला है मैं यूपी का हूँ जी यूपी के हूँ अच्छा आप यहाँ पे ये मुरादनगर अच्छा मुरादनगर ये मंडी पे घूमने के लिए आया है या सामान खरीदने के लिए आया सामान खरीदना है अच्छा यहाँ का चिकन सही है सबसे हाँ अच्छा मासे अखोइगी चैनल सिदा हजिक मा सब्सक्राइबर मु ओइरे अखोइगी माइना टीवी चैनल दा मासे सब्सक्राइबर मु ओइरे मरमदि मासु सिगुम्बा चैनल गुम्बा से हम इंटरेस्टेड ओए ना माइ माना फोंदोक तुंगिन हाइबा तारे अदा आई मांगदा सब्सक्राइब तौजगे गाय ना दि माइ वीडियो थोइना हाबसरि कैनो माजे हम इंटरेस्ट ओइबगे ना अंतंग नम्बिगे हाय नम्बिबने मैम मासी माइ मिंगसी कनोने माजे यूपी दगी ने माजु सिदा चिकन लौबा लाखबने यामना होंगे हायदना को अखातना थमजरके मैम दा अदम येंबिगनि मैम असिदा अखोइगी येन कक्पन नुपासे ममिंग अमता हंबिगे मसे अखोइ रेगुलर कस्टमर हाइब तारे मान अदम येन का अदमनिना भैया आपका क्या नाम है इरफान कहाँ का रहने वाला है नहार ये रहते गाजियाबाद में बाकी रहने वाले नहार के अच्छा गाजियाबाद तो यूपी में आ गया ना हाँ जी अच्छा यहाँ दिल्ली में रहता है अब तो काम तो दिल्ली में ही है हाँ चलिए सिदी मैम खंगनिंगदब मना अखोइगी येन जे लेम लाख मतम द मैम को केजी की सुदम पी अदो मैम होलसेल की योन के है ना हाई तागदी मदुगी येन सिदी लौबो यारे डिलीवरी फाव अदम तौबो याबे अवेलेबल ओय अदु तौबो मसदिदा अखोइगी येन जे का मतुंगदा चेरंग प्लास्टिक से युमदगी पुबियकना फै मरमदि सिदा चेरंग मंगवंदा का मतुंगदा मागी दिका अकमन येन केजी मदा येन अदि योइग्रा मादि लपात्रा ना कमन अदुगा सि चेरंग सिना सिगी थांगनाबा दुकान से अमा लै सि दुकान से चेरंग जे लौगदनि लुपा मंगा पीबा अहम पीबा लै सिदि दुकान से चेरंग से मांगवंदगी फंगदबा हाइतारे होंनि मादि येन खकै लपात्रा फंगनी अदुगा चेरंग सिना अतोपदे लौबा सि फावगे नॉलेज सिदा खोइदा फंगी सिगी मार्केट सिदा चलिए थैंक यू मैं उसको बोल देता हूँ आई लुपात्रा पिरमगदबनी अदो हजिक असम थांगनाबदा हाइरमगे आई लुपात्रा पिबियो हाइदना अतोप चिकन की तांदसको हांगिके येन जे सेदा सबनगे लुपा सामत्रा पी केजी से मैम खांबी उबिरे नंबर ले लो सिगी येन सिना अखोइगी लोकल की येन हाइब तारे अखोइ युमदा योकपा येन दो सिजे अखोइ से केजी दा सैना अतोपा येला ना हंगबो नते अखोइगी देसी हाय अखोइ हिंदी लोन दा मोइन हाइब देसी ना और मैं आमनदी कोयलर अदुदा ना मैं आमदी हाइरकनी येन से को अदो सि केजी दा माइ पीरे से लुपा सहम बि बसिगी येन सिना केजी दा सि केजी लुपा सहम बि अदो येंबियो केजी लुपा सहम जे तांगिरा होंगिरा हाइबदुनि हजिक वाहंगम चावनो थोइसे सिले येन से
ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯟ ꯂꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯨꯀꯥꯟꯗꯒꯤ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯁꯤꯗ ꯂꯥꯛꯑꯒ ꯂꯩ ꯇꯥꯔꯒꯗꯤ ꯌꯦꯟꯁꯤ ꯌꯥꯝꯅ ꯍꯣꯡꯅꯗꯤ ꯐꯪꯉꯦ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯃꯇꯝ ꯃꯇꯝꯒꯤ ꯔꯦꯠ ꯑꯞ ꯗꯥꯎꯟ ꯇꯧꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯔꯦꯠꯁꯤ ꯀꯩꯅꯣꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯡꯕ ꯍꯣꯡꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯦꯞꯄꯨꯗꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯇꯥꯡꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗ ꯐꯪꯉꯤꯕ ꯔꯦꯠꯇꯨꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯨꯅ ꯁꯤ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯄ ꯑꯃꯈꯛ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯊꯝꯖꯒꯦ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯀꯩ ꯃꯥꯔꯀꯦꯠꯅꯣ ꯑꯩꯈꯣꯏ ꯒꯥꯖꯤꯄꯨꯔ ꯆꯤꯀꯟ ꯀꯩꯅꯣ ꯃꯥꯔꯀꯦꯠ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤ ꯍꯥꯏꯅꯤ ꯃꯣꯏꯗꯗꯤ ꯆꯤꯀꯟ ꯃꯟꯗꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯁꯤꯗ ꯒꯥꯖꯤꯄꯨꯔ ꯃꯟꯗꯤ ꯑꯗꯨꯝ ꯍꯥꯏꯔ ꯌꯥꯔꯦ ꯖꯒꯥꯁꯦ ꯃꯥꯔꯀꯦꯠꯁꯤ ꯃꯃꯤꯡꯁꯦꯀꯣ ꯗꯦꯜꯂꯤꯒꯤꯅꯤ ꯁꯤ ꯗꯦꯜꯂꯤ ꯄꯨꯝꯕ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯃꯐꯝꯅꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤ ꯃꯥꯔꯀꯦꯠꯅꯤ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯂꯪꯖꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯎꯏꯀꯣ ꯁꯤꯗ ꯄꯥꯏꯁꯦ ꯂꯪꯖꯥ ꯉꯥꯛꯇꯅꯦ ꯁꯤ ꯇꯣꯡꯉꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯂꯩꯐꯝꯁꯤꯗ ꯂꯪꯖꯥ ꯇꯣꯡꯉꯤ ꯃꯌꯥꯝꯁꯨ ꯎꯏꯀꯣ ꯃꯌꯥꯝ ꯁꯤ ꯃꯥꯔꯀꯦꯠꯁꯤꯗ ꯂꯪꯖꯥ ꯌꯥꯝ ꯂꯩ ꯃꯌꯥꯝ ꯆꯤꯀꯟꯒꯤ ꯔꯦꯠꯇꯨ ꯀꯌꯥ ꯀꯌꯥ ꯄꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯑꯒ ꯍꯥꯏꯕꯗꯤ ꯈꯪꯉꯨꯔꯒ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯜꯂꯛꯑꯒ ꯑꯗꯣ ꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯃꯥꯔꯀꯦꯠꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 110 ꯐꯪꯉꯦ ꯑꯗꯨꯒ ꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯔꯦꯠꯅꯦ ꯑꯞ ꯗꯥꯎꯟ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯇꯦꯂꯔ ꯍꯥꯏꯇꯥꯔꯦ ꯌꯦꯟꯁꯦ ꯑꯃꯨꯛ ꯀꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯌꯣꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯗꯤ ꯃꯥꯒꯤ ꯔꯦꯠ ꯌꯣꯟꯅꯤꯡꯕ ꯔꯦꯠꯇ ꯌꯣꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯀꯌꯥꯗ ꯐꯪꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ 150ꯗ ꯆꯥꯏꯌꯦꯕ ꯌꯦꯟꯁꯦ ꯀꯦꯖꯤꯗ ꯂꯨꯄꯥ 150ꯗ ꯌꯦꯟꯁꯦ ꯆꯥꯏ ꯑꯗꯣ 150ꯗ ꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯄꯒꯤ ꯌꯦꯟꯁꯦ ꯍꯣꯡꯉꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯁꯤꯗꯗꯤ ꯃꯣꯏꯁꯦ ꯄꯨꯟꯅ ꯊꯥꯕ ꯄꯣꯠꯅꯤ ꯑꯗꯣ ꯄꯨꯟꯅ ꯊꯥꯕ ꯑꯣꯏꯇꯥꯔꯁꯨ ꯀꯦꯖꯤ ꯑꯃꯈꯛꯇꯪ ꯂꯧꯒꯦ ꯑꯅꯤꯈꯛꯇꯪ ꯂꯧꯒꯦ ꯅꯪꯅ ꯑꯄꯥꯝꯕ ꯌꯦꯟ ꯂꯧꯕꯗ ꯔꯦꯠꯇꯤ ꯑꯗꯨꯝ 110ꯁꯦ ꯄꯤꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯁꯤꯒꯤ ꯀꯔꯦꯟ ꯑꯣꯏꯕ ꯃꯥꯔꯀꯦꯠꯁꯤꯗ ꯍꯥꯏꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯅꯨꯡ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯅꯕ꯭ꯔꯥꯇꯤ ꯍꯥꯏꯕ ꯃꯣꯏꯅ ꯍꯥꯏꯕꯗꯀꯣ ꯑꯗꯣ ꯑꯗꯨꯝ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒꯤ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯗꯨꯔꯒꯥ ꯇꯧꯕ ꯁꯨꯃꯥꯏꯅ ꯃꯣꯏ ꯁꯤꯗꯩꯗ ꯅꯕ꯭ꯔꯥꯇꯤ ꯇꯧꯕ ꯃꯣꯏꯅ ꯅꯕ꯭ꯔꯥꯇꯤ ꯍꯥꯏ ꯃꯣꯏ ꯂꯣꯟꯗ ꯑꯗꯨꯅ ꯃꯥꯔꯀꯦꯠꯇ ꯌꯦꯟꯁꯦ ꯂꯥꯛꯇꯕ ꯃꯥꯔꯀꯦꯠꯁꯦ ꯌꯦꯟꯁꯦ ꯃꯥꯔꯀꯦꯠꯇ ꯂꯥꯛꯇꯕ ꯑꯗꯨꯁꯨ ꯐꯪꯗꯕ ꯑꯗꯨꯅ ꯍꯥꯏꯕ ꯔꯦꯠꯁꯤ 110 ꯂꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯌꯣꯜꯂꯤꯕꯁꯤꯅ ꯂꯨꯄꯥ 150ꯅꯦꯕ ꯌꯦꯟꯁꯦ ꯄꯔ ꯀꯦꯖꯤꯗ ꯑꯗꯣ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯦꯠꯅꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯕꯤꯔꯦ ꯑꯗꯨꯒ ꯃꯥꯔꯀꯦꯠ ꯑꯁꯤꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯔꯒ ꯒꯥꯖꯤꯄꯨꯔ ꯃꯟꯗꯤ ꯒꯥꯖꯤꯄꯨꯔ ꯃꯥꯔꯀꯦꯠ ꯍꯥꯏꯔ ꯈꯪꯉꯅꯤ ꯃꯌꯥꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯕ ꯂꯥꯛꯄꯤꯅꯤꯡꯕ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯤꯅ ꯂꯩꯕ ꯂꯥꯛꯄꯤꯅꯤꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯖꯤꯄꯨꯔ ꯃꯟꯗꯤꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯁꯤ ꯉꯥꯒꯤ ꯃꯥꯔꯀꯦꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯆꯤꯀꯟꯒꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯖꯔꯨꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟꯒꯤ ꯃꯟꯗꯤꯅꯦ ꯍꯧꯖꯤꯛ ꯆꯪꯉꯨꯕꯗꯨꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯃꯨꯛ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯑꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩ ꯉꯥꯒꯤ ꯃꯥꯔꯀꯦꯠ ꯂꯩ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯂꯧꯕꯤꯅꯤꯡꯕ ꯑꯗꯒꯤ ꯌꯦꯟꯗꯨ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯂꯥꯛꯄꯤꯔꯒ ꯂꯧꯕꯤꯕ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯊꯝꯖꯔꯤ ꯃꯌꯥꯝ ꯁꯕꯋꯦ ꯑꯅꯧꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯎꯐꯨꯜ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯂꯩ ꯃꯌꯥꯝꯁꯦ ꯁꯕꯋꯦ ꯑꯅꯧꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯕꯋꯦ ꯑꯅꯧꯕꯅꯦ ꯐꯖꯃꯝꯃꯦ ꯃꯅꯨꯡꯁꯦ ꯃꯄꯥꯟꯗꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯅꯤꯜꯈꯣꯡ ꯃꯌꯥꯝꯗꯣ ꯃꯅꯨꯡꯗꯅ ꯑꯃꯨꯛ ꯐꯝꯃꯝꯃꯦ ꯁꯤ ꯈꯤꯇꯪ ꯁꯤ
ꯅꯨꯡꯗꯥꯡꯗꯗꯤ ꯈꯔ ꯁꯤ ꯌꯥꯝꯅ ꯁꯦꯐꯇꯤ ꯑꯣꯏꯔꯣꯏ ꯃꯐꯝꯁꯦ ꯃꯩ ꯄꯥꯟꯕ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯁꯤ ꯃꯅꯨꯡꯁꯤꯃ ꯁꯨꯃꯥꯏꯅ ꯂꯩ ꯃꯌꯥꯝꯗ ꯌꯦꯟꯒꯤ ꯔꯦꯠꯇꯨ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯦꯝꯕꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟꯒꯤ ꯔꯦꯠꯁꯤ ꯀꯌꯥ ꯄꯤꯔꯤꯒꯦ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯂꯧꯕ ꯌꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔ ꯆꯥꯕꯗꯅ ꯂꯨꯄꯥ ꯀꯌꯥ ꯀꯌꯥ ꯆꯥꯕꯒꯦ ꯍꯥꯏꯕꯗꯀꯣ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯔꯤꯄꯣꯔꯠ ꯁꯦꯝꯕꯅꯦ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯇꯅ ꯁꯨꯃꯥꯏꯅ ꯂꯩ यंबियो पहले तो 5 का धनिया नहीं आ रहा है मगर मैं आपको दे दे रहा हूँ मैम येन लेबा येन की खगी प्राइस तो खंगर मतुंगदा कोसी बयादगी कोसी बयादगी कनो हेंसांग ना फी लेरमबने सिदा खगी धनिया से धनिया है फदिगोम से धनिया से याम तांग बजगान मार्केट हाँ इसे फ्री दा हापम बनेबा उसकान इसे फ्री दा हाप तरे मार्केट याम तांगे ना तो इसे कोई हाँ दी हिंजांग ले फ्री दा हापम तांगे फिर हम पकड़े अच्छा अब ये टमाटर कैसे दे रहे हैं 60 रुपए किलो 60 रुपए किलो लुपा हुम्बुपी अदुगा सिगी अदरक है तरे सिंग जिना लुपा पावाद लुपा निफू 40 का पाव अदरक केजी दा 150 लगेगा केजी दा 150 ला आनी अदुगा सिगी ये कैसे दे रहे हैं 40 रुपए किलो ये कोई की खाना मायरेन जी केजी दा लुपा निफू और आलू 30 रुपए किलो आलू से लुपा कुंठानी और प्याज 30 रुपए किलो और ये वाला व्यंजन 30 का 30 और ये 15 का 15 का अच्छा सिनी ले मैम जिंजांग की रेट से मैम ओके वीडियो से मैम बता सर सुनजरगे ये मेरी फोन को अमुकन ना चैनल से मैं के खुरमजरी